अहानबदा यamna maroiba update ama gangla pangdagi lokhachege Kukisingi Maraibak Tamba Ngamdaba Fibamda Leirakpa logi wangmata Indo Myanmar border lansilaktuna Manipur sanglakiba foreigners in Kuki zone narco terrorists na mamang sahi 2023 gi May dagi khangudana mitay singi mathakta landarakuna mihat mipum yum kai may thabana singbaleptana satharakiba asigi waruisin puraknaba India government na hotnari hain state asigi laingangdon Paiba sing irang asi athubu matam da loisinna hotnari haiba wafam sing hanjin phongtok lekre irang asigi waruisin purakani haina toina phongtok tuna lagli adubu waruisin purakna ba akanna ba meeting disang bu uba phangde amarom da immigrant migrant chin Kuki zone narco terrorist sing mai kai degi makhoi gi pandam separate administration phangna ba makhal makha kaya gi lalong yat paga iroina na khongjang singlep pa leitana satarakli Kukising na ahan balanjing oina me dagi khanghodana mitay singi matakta landaduna mitay gi yum sing mai thabagi thabuk satharaki matungda mitay singda nongmai singdun onsinduna hapat patupagi war crime singlep tana satharaki ba adu hojik su sathari makha tarakpa lanjang da national highway sing thingbagi khongjang lep tana satharaki ba dagi mitay khaktana tana state asida mahusa dagi punna ningsi sanan khunda minar kiba community singi hingbagi hakta sauna singnar kiba amadi makhoini area domination tawbada yelhomi naga singi area yauna atai kangluk maza singi lam phabu khudum sansinba occupy tawrakiba asina maram oiraga khoi saunarba community pumnamakna Kukisingi makhoi gi lamdagi takthokina ba sem saba horakiba asina makhoi gi tungi Maraibak Tamba Ngamdaba Fibam ama oirakadori Kukisingi naga singda khut thaba horakpa amadi nagana namna khunda mafam singda makhoina kutlingduna economic blockade chatharkibagi mahi oina naga singi maikaidagi Kukisingi mathakta khut thaba haunabagi phirep social media da lauthopo uba phanglakiba asima Kukisingna masagi mongpam tiba oirakadori bra haibasini masagi horokpham sabsana khangdaba lamhen tuhenba narco terrorist sing India gi state manipuri yauna north east ki state singda jakka lan narco warfare chathaduna leibak asigi miam pumnamak jakta laisuraba ngakta ohennaba hotnabaga iroinana leibak asigi apun basaktam thugairaga makhoigi yumpham thonaba lanjing leptana satari masigi manung sana lamhen tuhen basing na manipuri gi manung da makhoigi tongan balebak semnaba landarakhi basahi amma hele makhoi khongpham handoknaba hotnaba uba phangdri ahoina dum lan gi khongpham sangsinnaba thaurang lokhatli nakal amarom da lamhen tuhen basing asena atai lebak sing Myanmar amasung Bangladesh na singba lebak sing da su landarubagi mahai oina lebak ani gi lengak sing Kukisingi mathakta landaduna harpa amasung phabagi thabuk sing leptana satharagli Bangladesh lebaki maikedi Kukising ubaga kaptuna hatpa amadi sangjarak pathukla baso ngakpi dabagi pirep lauthokuna akan bamongda makhoibu thi duna hatpa phabagi thabuk sing sathariba asigumna Myanmar junta lenga ki maikedi susa tharki badagi lanjenar ki basingna makhoigi sangjafam India da oiri adubu India lengak na makhoigi sangjafam piri asi kudong saba lawraga Manipur da landana bagi kudong saba lawi haibasi India gi lusing basingna khangjinna dabasi leibakti bani lanjenar kliba Kukising na Thailand da huran lon da leptana sangsil Kibasing thingba amadi phabagi thabuk sathabaga loinana leibak asigi prime minister Kukising asi human virus ni haina lauthokiba leikre Kukising na malem gi leibak sing da satharkiba crime sing na maram oiraga makhoi gi kongul malem gi leimai digi mothatnaba sinjabo oiragli Manipur gi oina suyel homi sing mi tamigi community sing da Kukising gi mayuk tama thoibagi pirep lorokiba asina makhoi gi tungi leibak Tamba Ngamdaba Fibam ubu phanglagli mi gi mapota mampo saduna pungja saujababu mathibong mitambal kawi sin Kuki narco terrorist ng Manipur da long mapu yung natanbagi thawong sa tharagliba asisu mithibong mitam balga pangkakning ahan badayam na maroiba update ama pandamdagi lokachege Chief Minister N Birena Himanta Biswa Sarma ga unaduna security ki matang da wari sanakre Chief Minister Nongthongbam Birena Guwahati da Assam gi Chief Minister Himanta Biswa Sarma ga unaduna Jiribam amasum Kasar district ani gi border ngaksen bagi matang da oiragliba pem gi matang da wari sanakre Chief Minister Nongthongbam Birena ngarang numthin Guwahati da thumkhibani mahaki khongsata Minister L Susindro su loinakhibani tha asigi taruk tagi Jiribam district ta khanghodana irang thorakpana Jiribam amasung Kasar district ani ki ngamkhai ngak senbagi thabuk ta singnaba lagliba asigi matang da wa khananaba Chief Minister Nongthongbam Birena Guwahati da satpani Chief Minister Nongthongbam Birena Assam gi Chief Minister Himanta Biswa Sarma ga unakhiba da state ani ki ngamkhai ngak senbagi akan ba thabuk lokhat paga loinana militant sing laksin ba da state ani gi border mathau tawriba police sing amana amada mateng pina basu khanaki hairi Official sing saruk yadun state ani gi lusing basing wari sana ki badu da Manipur gi itnak conflict asina Assam da khundari bakang luk ani ki marakta irang thorak tanaba akan ba thabuk lawna ba amadi irang na sokhal labasing da piba yaba mating pina basu khanna ki hairi Assam amasung Manipur ani ki ngamkhai paring da authorities na mikup na humsing na yengsin bagi thabuk lokhat pagaloina na Jiribam amasung Kasar district ani ki ngamkhai paring da police na patrolling kung na satuna kangluk ki irang makhata na thokan da na ba thabuk lokhat kre hairi panbaya badi Jiribam district asi mitai muslim naga kuki amasung nan Manipuri sing na punna khundamin nari bani Chief Minister ngasi nungtin impan da halakpa yai haina pawas na makhata rakli
अदुगा मथेंगी अपडेट असना रोंगमई नागा फुरुपना मपुंग ओइबा थौदांग लौदुना पुथोरखिबा पोचै पुबा गारिसिंग इम्फाल योरखरे नेशनल हाईवे दा कनागुंबा अमतन लंबी थिंगबा यारोय रोंगमई नागा स्टूडेंट्स यूनियन जिरिबामदा पंदुना लेरंबदगी रोंगमई नागा फुरुपना मपुंग ओइबा थौदांग लौदुना इम्फाल तमना पुथोरखिबा पेट्रोलियम प्रोडक्ट पुबा यावना टोंगान टोंगान बा गारि चहुम हेना ngasi इम्फाल योरखरे लोइनाना गारिसिंग अदुना इम्फाल वेस्ट डिस्ट्रिक्ट की खुंबोंग योरकपदा कोऑर्डिनेटिंग कमिटी पेट्रोलियम एंड बल्क LPG ड्राइवर अमदी खुंबोंगी क्लब मैरा पाइबिसिंग ड्राइवर सिंग अमदी मखोइबु ngak सेंदुना पुरखिबा रोंगमई नागा पुरुकी मियुसिंगबु हराउ तरामना उखरे खुंबोंगी अकोइबदा लैबा मसिंग यामलाबा मियामना सरुक यादुना पांगथोकपा थौरम अदुगा मरि लेना कोऑर्डिनेटिंग कमिटी पेट्रोलियम एंड बल्क LPG ड्राइवर की मेंबर TS चंद्र कुमार ना फोंदोकिबदा इरांग असिना मरम ओइदुना सिक्योरिटी फोर्स यावरबा फावबा इम्फाल दा थोरकपा ngamdana लेरंबा गारि सिंग रोंगमई पुरुकी मियुसिंगना मपुंग ओइना थौदांग लौदुना पुथोरकपा असिमक ड्राइवर सिंग माइकैदिगी रोंगमई नागा सिंग बुथागतपा फोंदोखि लोइना लाइंगाक नासु लंबी अस्ते कनागुंबा अमतना एट अपन पीदना गारि चटपा यानबा मथौ ताबा थबुक पैखतपियु हाइना सुम हांगना अपील तौखि अमरोमदा गारि सिंग अदुबा असोय अंगाम यावदुना जिरिबामदगी इम्फाल फावबा पुरकपा असौबा थौदांग लौखिबा रोंगमई नागा स्टूडेंट्स यूनियन मणिपुर की प्रेसिडेंट दाइचुइना फोंदोखिबदा नेशनल हाईवे दा पुरिबा पोलम सिंग असि पुरुक कांगलुक दाइचुइना फोंदोखिबदा नेशनल हाईवे दा पुरिबा पोलम सिंग असि पुरुक कांगलुक अमखक्तना सिजनगदबा नते मरम असने पुरुक अनि इरांगी मिंगदा नेशनल हाईवे सिंग दा कनागुंबा अमतना मखाताना लंबी थिंगबगी थबुक सथबगिनु लोइना रोंगमई नागागी माइकैदिगी सु मखाताना नेशनल हाईवे असिदा मरम सादन खोंजंग अमता संगसिल हंदनबा अंगम थाकता होटनागनी हाइखि।